India hairiba lebak asi tongan ba political party gi opposition mayam ama punsinduna India haiba block ama semlaga election thengnana ba hotnarakpadagi Prime Minister Modi na Bharat haiba maming asi oina Pakistan hainaba wafam thamkhiba laikhi Bharat paisa paiba lebak amani G20 gi mifam gi sem sabada lupa karol lising gi mathakta sanghan khi hai Ram Mandir sabada lupa karol lising amaga chanipan muksang ki Atopana katpa oiba taragasu Ram Mandir gi kangsi sana keji lising aniga chamani siriba lik adu lupa keji anida American diamond satru ki mathakta haplibani Bharat mapalamga mari phana phajana thamnaba kanna hotnari Manipur gi irang ing 2023 gi megi tang ahum dagi ngasi phauba sathaba asida masigi manungda PM Modi na chatluba lam masi aduki matik yam khre masigi manungda US France Egypt Indonesia South Africa amadi tungan ba laibak singda khongchat pangthokkhre adubu irang tholiba Manipur haiba lamdam asidadi amukta lakhidre adubu Manipur ga hek yumthang nariba Assam da lupa karol lising amaga chatruk ki mathakta project kaya ama urep yung tamba amadi sangha khibasu laikhre MP gi setara ga mari leiba Assam oibanina bot khumba oirambasu yai adubu Manipur da amukta lakhidre Home Minister Amit Shah gi makhada leiba paramilitary pumba kuki militian gi michang leptana changba manba thong kaya ama khunja singi mimangda sangsang uri thengnari External Affairs Mantri masamakna mapan gi khut yawi haikrabada mapan gi khone kangbu CDF yawbada army pumba tuminna adum lei makoi yawi haibagi khudamni masida local meta bomb kapnaba khulai kaya ma thengnariba maramdi PDF CDF makhoi gi chad humphudi local met ngaktani Laan manung aduda lungri setpa kaya ma sokpa siba yaukhiba aduna lengdaba khudam ama oi Kudimang asi laina center gi Delhi gi maikiti gi irang asi adum saukthokduna lepa leitana zathabagi maram asi su leiramgani masini aikoina amuk yengba changliba asi maramdi tha taraga manga henna phurup ani khatnaba adusu nongmei bom yauna soknaba haibasi laina di lofam thokjabani Haujikti Laan asi jiri phauba yaushinkhre santi thugaikre ahanbada aikoigi wathok asida narco terrorist amasung Chinkuki jo nationalism ani asi punsilaga chatharakpa ihouda India gi oina national security maru oina internal security gi khudong chaba adu lobani Chinkuki jo amata oina punsinba yaba natte pulliba asina jalengam natragana jogam gi manglan adune masina Chinese factor balance tauba amasung US ki interest sharp tauba aduni Ahanbagi wafam asida internet security gi damakni haina thamjabagi maramde ingsok 2005 ta su taunabada kuki militant gi masing asi lising ani mukhara henba khaktani adusu lup masing kunmanga da yenthokpa taragadi kedar masing sama mukki mayadani makoi sing asi official oina ing 2008 ta tripartite agreement tauduna Assam Rifles na leiba kem kaya amaga naknana designated kem kaya masu laikhrabani makoina maru oiba tauba asina Manipur gi lalhoba amata chingda leiraga operate tawramba sing adu mayam adu takthokhiba asini masina India gi lanmi amasung paramilitary force singda chauna mateng pangi kanamba piri masina maram oiragani lamdam masigi lalhoba kaya ma yumlonnaba foreign gi lamsingda laikhiduna trans border insurgency haikibagi maram adu karigumba Manipur gi lalhauba sing asina Manipur asibu lansilakpa tarabadi ayamba matamda makhoiga khut thoknagani India gi lanmi amasung paramilitary da yauna kanaba pi adubu tawriba sing asi kukijo chingi hidden agenda jalengam natragana separate administration tanaba lalong amani separate administration su jalengam gi ahanba khongthang amani Mathangi asina Chinese factor ni Chinese factor asi US amasung India animaki interest ni masigi maramdi India gi oiba tawdaba yadaba asi yumthangnaba lam loinamak mari phagathanba asini China na di loinamak naknatinaba hokhrabani masida Sri Lanka Pakistan Bhutan Nepal amasung Myanmar asi maming panba yai Bangladeshu paliba lainga ki matung illi adubu Bangladesh ki ngasigi irang asisu China amasung Pakistan ani
Sainana Pakistan-ga phaunanaba Sri Lanka-gi hithangpham matamga chanana semkhiba haibasi India-gi Laan-gi oiba lalongda Sainana khudongchaba yamna laina launingai oi hojiksu Arunachal Pradesh amasung Sikkim-dadi lam kaya ama khopchinduna khanaba ngaihak leitana horiba asini lam mayam asigi manungda Myanmar asi military-gi lengak leibanina mari phatte maramdi Aung San Suu Kyi-gi democratic government ga India na mateng pangba amasung mari phanaba honaba military junta na khangi China gi power thengnabada Myanmar gi military lengak asibu solanba amasu sangli madu oiba taragadi Myanmar gi lanmi ga lan thengnariba PDF amasung CDF na Manipur da lothok losin tawbada thingba haunade mateng panglamba phawba yari PDF CDF nasu Manipur gi lalauba singat khut thoknai masisu India dadi ikanda kanai Myanmar da lairiba aikhoi gi ngamkhai ga hek thangnaba lamsing Arakan Chin State Kachin Karen amasung Sana Myanmar dagi khaidorakpada India da kanai amasung US ki oina khwaidagi pamjaba adu oi mathang asina US ki interest yengma yai US na Cold War manungda Russia thugaina ba honaba si ma gi lamba si Russia ni hojikti kaikre Ukraine bu NATO yahonnaba honaduna Laan asisu sokna halle Russia Europe ki lairaba leba ki manung challe phibam chadre matau mandana China na US dagi hiram khudingda helakpa asina maram oiraga China asibu namthanaba honaba asi tangai phadaba ama oi China asibu namthanaba honabada India ga tinadaba su yade masida khwaidagi maru oriba asina US ki oiba permanent partners ama Myanmar manungdagi ama thamdaba yade Japan, Australia, South Korea asi America gi oina hana partners oikhroba ngaktani maram asinani PDF ta mateng chauna pangiba asi hojiksi jalengam sembasida mieng kanna thamnarakpa asi aduga atopu wafam amana China gi economy asibu handhansi haiba taragadi Myanmar gi lam phaurga puriba thau ki pipeline ani asibu lebhan machangi maram asina Rakhine State, Chin State, Kachin Karen amasung Sanda mieng thamdaba yade adu oiba taragadi Chin Koki jogi kari tawruni America gi interest ta India na kanna yetpa oithoktri nakan namaromda US na tawriba pumba asi khangkhrani khanbadagi irang asi tholakpa ikui kuidana makhoina khut thinginjagi haiduna Delhi lengaktagi ayaba nirakhiba aduni India na yakhidabadusu lalong amani mathang asidana Kaladan project asisu achoba maram ama oigani hariba multi model transit transport asi Myanmar amasung India ga ing 2008 agreement asi inakhibani 2010 dagi thabak hauduna 2014 da loishingadavani masina sitwe hithangpham dagi Kolkata gi hithangpham phawba lakpada kilometer lising amaga sahum kunipan Siliguri dagi awang nongpok ki border lam Manipur natragana Mizoram changlakpada tensil halli hariba project asi US dollar million chamri ga marifu mari changi adubu apiba chahida loishinba ngamdaduna hojik phawba kanna chathari aduga amuksu ing 2023 da loisingani haina panaramani masigi damakta Aizol dagi longtalai phawba Aizol Saiha National Highway phajana semli project asi awang nongpok dagi pochai maru oina mineral lokthokpa Myanmar dagi su thau launaba hanna thau puba vessel nipan Myanmar gi damakta thakhiba laikhre masigi su mathakta sitwe dagi South East Asia gi lam mayam amada karbar taunabada aphaba ising lambi amasu oiribani masida su natana China na Indian Ocean da maning makha tauna operate tawba adusu thingnaba kanaba project amachu oigani hairiba project asibu Mizoram gi Aizol dagi Myanmar gi Paletwa phawba lakpa Paletwa dagi sitwe yaurakadaba asida Chin State ki Kuki amasung Rakhine gi Arakan army ani asida chauna ayat apan pibanina Kuki luna tawdaba yadabra masina tragana Mizoram na haibawa taba tabra wafam ama lakbasina irang asida su michang chang daba yadaba haiba asini mathang asidi aikhoina khanabada yaw yaw daba adubu khwaidagi maru oiba amadi Manipur asida thokliba khani gi pothok asini masida thaudi Tamenglong Surchanpur amasung Jiri ni masida Surchanpur da lauthokbadi yai adubu Tamenglong amasung Jiri ti yaroi Netherlands ki farm amana thau sibu lauthoknaba honabada Maitei amasung Naga gi CSO na thingduna tokhiwani
ꯊꯥꯎ ꯑꯁꯤꯕꯨ ꯂꯧꯊꯣꯛꯄꯗ ꯂꯩꯕꯥꯛ ꯁꯨꯝꯃꯒ ꯂꯧꯊꯣꯛꯄ ꯁꯦꯟ ꯑꯣꯏꯕꯅꯤꯅ ꯂꯩꯕꯥꯛ ꯃꯌꯥꯝ ꯑꯗꯨ ꯄꯨꯈꯠꯂꯛꯄꯗ ꯅꯣꯡ ꯆꯤꯡ ꯇꯥꯔꯒ ꯍꯨ ꯆꯦꯟꯕ ꯏꯁꯤꯡꯅ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯇꯨꯔꯦꯟ ꯄꯥꯠꯅ ꯆꯤꯡꯕꯗ ꯆꯥꯏꯈꯥꯏꯔꯛꯄ ꯇꯥꯔꯒꯗꯤ ꯃꯗꯨꯅ ꯂꯩꯕ ꯉꯝꯗꯅ ꯈꯨꯜ ꯀꯌꯥ ꯑꯃꯁꯨ ꯍꯣꯡꯒꯅꯤ ꯃꯗꯨꯒꯤꯗꯃꯛꯇ ꯂꯩꯐꯝ ꯁꯦꯝꯅꯕ ꯏꯊꯅꯤꯛ ꯀ꯭ꯂꯤꯟꯁꯤꯡ ꯇꯧꯔꯒ ꯕꯐꯔ ꯖꯣꯟꯅꯤ ꯍꯥꯏꯗꯨꯅ ꯁꯤꯐꯥꯏꯅ ꯉꯥꯛꯂꯕ꯭ꯔꯥ ꯍꯥꯏꯕ ꯑꯁꯤꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯔꯝ ꯃꯌꯥꯝ ꯑꯁꯤ ꯂꯩꯕꯅ ꯂꯥꯟ ꯑꯁꯤ ꯂꯦꯞꯐꯝ ꯑꯃ ꯏꯈꯪ ꯈꯪꯗꯕꯒꯨꯝꯅ ꯇꯧꯏ ꯍꯥꯏꯕꯗꯤ ꯅꯦꯁꯅꯦꯜ ꯏꯟꯇꯔꯦꯁ ꯆꯥꯎꯅ ꯂꯩꯕ ꯃꯔꯝꯅ ꯁꯤꯟꯅꯔꯁꯅꯨ ꯍꯥꯏꯅ ꯊꯥꯗꯣꯛꯂꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯍꯦꯟꯖꯤꯜꯂꯦ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯍꯨꯝ ꯊꯣꯛꯅ ꯊꯨꯒꯥꯏꯔꯛꯀꯗ꯭ꯔꯥ ꯃꯋꯥꯕ ꯃꯈꯣꯏꯅ ꯍꯦꯛ ꯇꯧꯔꯤꯉꯩ ꯗꯤꯐꯦꯟ ꯇꯧꯗꯨꯅ ꯑꯁꯨꯝ ꯂꯩꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯇꯅ ꯁꯣꯛꯄꯒꯤ ꯇꯥꯡꯀꯛ ꯑꯃꯗ ꯂꯥꯛꯄ ꯌꯥꯏ ꯌꯥꯝꯅ ꯍꯦꯛ ꯐꯕꯗꯤ ꯃꯣꯔꯦꯗ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝꯅ ꯃꯤꯌꯥꯝꯒ ꯊꯦꯡꯅꯕ ꯅꯠꯇꯕ ꯏꯁꯇꯦꯠ ꯐꯣꯔꯁꯁꯤꯡꯒ ꯃꯄꯨꯡ ꯑꯣꯏꯅ ꯊꯦꯡꯅꯅꯕ ꯂꯩꯉꯥꯛꯅ ꯁꯤꯟꯕꯅ ꯍꯦꯟꯅ ꯐꯕ꯭ꯔꯥ ꯈꯜꯂꯤ ꯃꯩꯇꯩ ꯀꯨꯀꯤ ꯑꯅꯤꯒꯤ ꯂꯥꯟ ꯑꯣꯏꯕꯒꯤ ꯃꯍꯨꯠꯇ ꯏꯁꯇꯦꯠ ꯐꯣꯔꯁ ꯑꯃꯁꯨꯡ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁ ꯊꯦꯡꯅꯅꯕ ꯂꯥꯟ ꯑꯣꯏꯍꯟꯅꯕ ꯂꯩꯉꯥꯛꯀꯤ ꯊꯧꯕꯨꯔꯦꯟꯁꯤꯡꯅ ꯍꯣꯠꯅꯕꯤꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯈꯟꯖꯩ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯍꯥꯏꯖꯅꯤꯡꯕ ꯋꯥꯐꯝ ꯑꯃꯅ ꯏꯔꯥꯡ ꯑꯁꯤ ꯏꯁꯇꯦꯠꯅ ꯂꯦꯞꯍꯟꯅꯕ ꯇꯧꯕꯤꯗꯕ ꯇꯥꯔꯒꯗꯤ ꯏꯊꯅꯤꯛ ꯄꯣꯂꯔꯥꯏꯖꯦꯁꯟ ꯆꯥꯎꯅ ꯂꯥꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩꯇꯕ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯆꯥꯎꯅ ꯑꯀꯥꯏꯕꯁꯨ ꯂꯥꯛꯀꯅꯤ ꯁꯝꯕꯜ ꯈꯥꯕꯒꯤ ꯉꯝꯈꯩ ꯈꯥꯕꯒꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯃꯤꯖꯣꯔꯥꯝ ꯑꯃꯁꯨꯡ ꯅꯥꯒꯥꯂꯦꯟꯒꯤ ꯑꯄꯥꯝꯕ ꯃꯥꯟꯅꯔꯛꯂꯤ ꯃꯔꯝ ꯑꯁꯤꯅ ꯅꯦꯁꯅꯦꯜ ꯏꯟꯇꯔꯦꯁ ꯌꯦꯡꯕꯗ ꯏꯁꯇꯦꯠꯀꯤ ꯏꯟꯇꯔꯦꯁ ꯂꯣꯏꯅꯃꯛ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯕ ꯌꯥꯕ ꯅꯠꯇꯕꯅ ꯏꯁꯇꯦꯠ ꯂꯩꯉꯥꯛꯅ ꯂꯥꯟ ꯑꯁꯤꯕꯨ ꯂꯦꯞꯍꯟꯅꯕ ꯍꯣꯠꯅꯕꯗ ꯇꯧꯅꯕ ꯈꯣꯡꯊꯥꯡ ꯂꯧꯕꯤꯕ ꯌꯥꯏ ꯌꯥꯗ꯭ꯔꯒꯅ ꯌꯥꯗ꯭ꯔꯤꯕ ꯀꯥꯡꯕꯨ ꯑꯗꯨꯒ ꯏꯁꯇꯦꯠ ꯐꯣꯔꯁꯀ ꯊꯦꯡꯅꯕꯤꯕ ꯃꯇꯝ ꯑꯗꯨ ꯑꯣꯏꯕ꯭ꯔꯥ ꯈꯟꯖꯩ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯤꯌꯥꯝꯁꯨ ꯁꯣꯁꯤꯌꯦꯜ ꯑꯃꯁꯨꯡ ꯏꯀꯣꯅꯣꯃꯤꯛ ꯑꯦꯛꯇꯤꯚꯤꯇꯤꯁ ꯃꯌꯥꯝ ꯑꯃ ꯇꯧꯖꯕ ꯌꯥꯏ ꯈꯟꯖꯩ